Hello everyone. Ngasi aikogi iramdam Manipur asida laiminariba maitai amadi maitai pangal anigi marakta nungsinabagi changse nongmagi hantarli. Masigi maramdi iramdam Manipur asida Manipur imabu nungsiba saba aduga makoigi wakhaldana Manipur thugaibagi wakhalji khanba mai khara leiri. Makoi sing aduna maram oirakanda ngasi iramdam Manipur asida laiminariba maitai amadi maitai pangal anigi marakta nungsinabagi changse nongmagi hantarli. Kudam wena hairabada maitai amana pangal gi sentiment sokpa video je semaga social media sida thagat kiba matamda khudakta viral chali aduga pangal nasu maitai gi sentiment sokpa yaba video ma semaga social media sida thagat kiba matamda viral chali share pukdau da tawrabani na ko masina kanglup ki marakta nungsinabagi changse handarakpagi factor ama oiriyeba Nakoina video semiba nakoina view khara phangkibi yai viral chatkiba yai paisa khara phangkibi yai but iramdam Manipur gi saktam di kari oyhogani ha iramdam Manipur gi saktam di kari oyhogadage habani da nakoi gi video duda maka community gi masel da maitai amadi maitai pangal ani gi marakta phajada bo wai wata si narga comment pinari hunnari social media sida masina nungsi chanana Laiba aiti maitai amadi maitai pangal anigi marakta sum tamna lapthoknarakli haba masisi amuk iramdam gi apunmagi saktam si kaikhraba matamda apunmagi saktam hanjelaknaba honaba matamda kayam kuin sangani nang khangbraba nakhoi khangbraba ha kokse kok palije khara khanthana ngai neba nakhoi video semnangai gi content amata leitabra haibani da nakhoi na kanglup ki aidi karetere mi kanglup magi sentiment sokpa yaba video ngata semaga nakoina viral chanaba paisa agar phangnabagi damakta tawrije ha akhoi amatani maitai gi singli da cheliba ido amu baraba ha pangal gi singli da cheliba ido angang asang baraba ha christian gi singli da cheliba ido hangam palaba ha angang mangata natro ha akhoi sini na ngotani nangona cheliba i su angang mane engona cheliba i si su angang mane ba ko si khanna chatse habani da hinjang lanthok lanchin tawraraga nungsi chanana leiriba kanglup maitai amadi maitai pangal amadi christian masida thina hannaba honariba haidi khuraki ina laisa haigadra nakhoi mahi khara sina maram oira kanda ngasi Manipur se santi phangdri bane ba ko ngasi bhoba irang se loisan bangamdri bane ba Sidasu leiri maitai dasu pangan dasu ko haidi maitai pangal ani se la namakdang sokna han baina kari no ba nakoi karamba kok thu no haibni da do ha karamba kuk no haibni da aikoi munna khanthamina je ko social media sida ni maroina sida community amagi sentiment sokpa yaba video sing sembira kanoba na taba daragadi khoi Manipur loi rane ba iramdam Manipur gi khar khanse ko Manipur ima gi khar khanse sinbal dana ai ima Manipur nungsiri bani gaina thamoi dana thugaina bo hona ba hari community ani gi marang da nungsi chana dana ba khanna hanna na ba hona riba bad comment piriba amadi sentiment sopa ya ba video thagaliba nakhoina Manipur ima bu nungsi ya ba se kamaina no ba haidori se adu chinda haisana bane ba natro chinda haisana bane ba kok da di thina ba tokhai leina ba natra hatuk na ba kai gan ne ha kai gan ga tagi hamni da akhoi mi masin ngatani ichini na ngatani maramadu mangna masigi wakhalon cha thadok chinga chi dage maramadu mangna social media season na ba haitaba social media user habdi mahi kharana amadi video semi ba content creator haigadra makoi sing aduna maram ore kanda iramdam Manipur se pumloi loi gedawre Maramadu iramdam Manipur se machet tana kaidringai da video si share tawraga mahik sing du yonaba amta share to biyo ngasi gidamakta di thank you everyone thank you